Kuki lalhouba Singhna Moreh Police ki SDPO Chingtham Anandkumar hatkhiba aduga mari leinana Joint Action Committee on Silent Killing of CH Anand Singh SDPO Moreh kouba ama shemduna tonganba warep kya loukhre lamdam asiki tonganba social activist CSO gi mihut Singhna saruk yaduna laikai miyamga loinana Kwakaitel Laistram laikai Moirangpurel makhada leiba Youth Development Club kam Mina Library da miyam gi oiba apunba mifam ama pangthoktuna JACSC siamduna warep sing asi laukhibani ngasigi apunba mifam aduna laukhiba warep sing adude chin Kuki Narco terrorist sing na lautunaraga hatpi khraba Moreh gi SDPO Chingtham Anandkumar gi achuma wayal phanghanba Manipuri gi araiba forces aduna chin Kuki Narco terrorist sing na operate tawriba mafam sing dagi makhoi Maru Phangna Muthatpa chin Kuki Narco terrorist sing da support tawriba CSO student organization amadi chenaba khudingmak athuba matamda choirak piba chin Kuki Narco terrorist sing na maitei da satharagliba lanasi loishinbagi matam ama laingakna miyamda athuba matamda lauthokpa amadi laikhidrabagi karma loidringaida imung manungi miyoida laingaki chanaba thabak ama pigadabani haina warep sing asini Hairiba warep sing asi laingakna lagliba November gi tang manga fawbagi manungda thabakta onthoraktrabadi leibak miyamga puna Manipur gi mafam sinba thungna khongjang sangsin gani hainasu ngasigi mifam aduna lauthokhi Chathariba lanasi loisinbagi matam ama paliba lengaga sina Manipur miyamda athu matamda lauthokadaba laikidraba Chingtham Anandgi ibung manungga mahaki karma thauram loidringai haibadi akoi punamana hena masa khaina khanjanaba ai miyana khanaba akoigi sorak haina bado adugi thauram loidringai mamanga loidringai da mahaki imung manunggi miyoida chanaba thawak sarkar gi thabak ama pigadabani haiba wapam sibasu bari surpa